ꯂꯣꯛꯇꯥꯛꯀꯤ ꯉꯥꯅ ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯏꯀꯣꯟꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯏꯅꯥꯎ ꯔꯥꯍꯨꯜꯅ ꯈꯜꯂꯛꯄ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯑꯗꯣ ꯏꯅꯥꯎꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯆꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ 와, 아니야. 매미새우 짜는 꾸야. 음. 길로버라는 Hawaii 동무지가 뻔한 싸나걸 뭐로 지금 떠고이 매미새우고 먹으시대 부드러워지죠.
ꯊꯕꯤꯗ ꯂꯦꯃꯣꯡ ꯆꯥ ꯂꯣꯛꯇꯥꯛꯀꯤ ꯉꯥꯅ 모르시지? 비장하는 거 봐. 하우만나 시대 ꯌꯥꯝ ꯊꯨꯅ ꯆꯥꯈ꯭ꯔꯦ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯏꯟꯖꯥꯡ ꯂꯩꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯩ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯈꯨꯔꯨꯝꯖꯔꯤ